Thagatsari ngasi numin asita su ekoi ishwar ki ahin bawai khatan tamin nanaba ekoi hona bibigi tamakta mayam kai litna thagatsai video asi aho budagi loiba phawba ekoi mayam tamin nadana ishwar ki nuksiba ishwar ki matik mangal do ekoi khangmin asi ekoi ngasi Romeo chapter 10 gi verse 9 sidagi ai pathok thrai ta chake ahan mada aina sarok amma sum pongdo chune masi ekoi Christian noiba amati ekoi Jesus Christ thajabu ji karino haiba matamda ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯀꯟꯕꯤꯕ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯃꯗꯤ ꯍꯛꯆꯥꯡ ꯑꯁꯤꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯈꯪꯖꯍꯧꯔꯕꯗꯤ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯆꯍꯧꯔꯕꯗꯤ ꯍꯌꯦꯡ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯁꯔꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯆꯕ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯊꯥꯖꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯗꯨꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯈꯣꯏꯅ ꯅꯤꯡꯅꯤꯡꯕ ꯑꯩꯈꯣꯏꯅ ꯆꯠꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯆꯠꯄ ꯌꯥꯏ ꯅꯤꯡꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯌꯦꯡ ꯑꯩꯅ ꯆꯠꯆꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯩꯅ ꯊꯥꯖꯔꯤꯕ ꯃꯍꯥꯛ ꯑꯗꯨꯗ ꯍꯌꯦꯡ ꯑꯩꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯁꯔꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯨꯕꯤꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗꯣꯛꯄꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ngasi ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯔꯤꯕ ngasi ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯧꯁꯤꯟꯖꯔꯤꯕ ꯑꯁꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯍꯌꯦꯡ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯁꯔꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯄ ꯐꯪꯏ ꯂꯩꯕ ꯐꯪꯏ ꯍꯥꯏꯕꯁꯤ ꯕꯥꯏꯕꯜ ꯑꯁꯤꯅ ꯁꯥꯈꯤ ꯑꯣꯏꯅ ꯄꯤꯕꯤꯔꯕ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯊꯥꯖꯕꯅꯤ ꯁꯤꯅꯤ ꯅꯣꯛꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯐꯪꯅꯅꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯅꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯣꯂꯣꯞ ꯆꯥꯅꯅꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯤꯁꯤꯡꯅ ꯏꯖꯠ ꯇꯧꯅꯅꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯁꯦ ꯑꯐꯕ ꯁꯥꯅꯅꯕ ꯃꯗꯨꯒꯤꯗꯃꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯔꯤꯕꯁꯤ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯈꯔꯗꯤ ꯑꯗꯨꯝ ꯈꯥꯡꯒꯅꯤ ꯍꯥꯏꯕꯁꯤ ꯁꯥꯁꯇ꯭ꯔ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ ꯃꯃꯥꯡꯉꯩꯗꯁꯨ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯅ ꯏꯁꯣꯔꯒꯤ ꯋꯥꯄꯣꯛ ꯁꯟꯗꯣꯛꯄ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯃꯤꯁꯤꯡꯅ ꯊꯤꯅ ꯇꯧꯕꯤ ꯆꯩꯕꯤ ꯉꯥꯡꯕꯤ ꯃꯈꯣꯏꯅ ꯑꯋꯥꯕ ꯀꯌꯥ ꯈꯪꯉꯤ ꯖꯦꯜꯗ ꯀꯌꯥ ꯂꯩ ꯃꯤꯁꯤꯡꯅ ꯐꯨꯕꯤ ꯆꯩꯕꯤ ꯑꯣꯠꯄꯤ ꯅꯩꯕꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯐꯥꯎꯕ ꯃꯈꯣꯏꯅ ꯊꯋꯥꯏꯕꯨ ꯄꯥꯝꯃꯨꯗꯅ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯂꯦꯞꯆꯕ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯊꯣꯛꯆꯈꯤꯕꯒꯤ ꯃꯄꯥꯟꯅ ꯃꯈꯣꯏꯅꯁꯨ ꯑꯔꯣꯏꯕ ꯐꯥꯎꯕꯗ ꯏꯁꯣꯔꯒꯤꯗꯃꯛ ꯁꯤꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯤꯕꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯞꯁꯤꯕꯨ ꯍꯟꯗꯣꯛꯄꯤꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯎꯁꯤꯜ ꯑꯣꯏꯅ ꯁꯤꯕꯤꯕ ꯉꯝꯕ ꯑꯗꯨꯝꯕ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯠꯇꯅ ꯕꯥꯏꯕꯜ ꯑꯁꯤꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯦꯡꯅꯔꯣꯏ ꯑꯩꯈꯣꯏ ꯑꯇꯩ ꯁꯥꯁꯇ꯭ꯔꯁꯨ ꯅꯩꯅꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯞꯁꯤꯡ ꯑꯁꯤ ꯀꯣꯛꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯑꯁꯤ ꯑꯌꯣꯜ ꯑꯔꯥꯟꯁꯤꯡ ꯑꯁꯤ ꯀꯣꯛꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯤꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯞꯁꯤꯡ ꯑꯁꯤꯕꯨ ꯄꯨꯕꯤꯔꯒ ꯃꯍꯥꯛꯅ ꯑꯊꯣꯛꯃꯜ ꯑꯣꯏꯅ ꯃꯍꯥꯛꯅ ꯕꯂꯤ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯄꯥꯝꯃꯨꯗꯅ ꯀ꯭ꯔꯣꯁ ꯃꯊꯛꯇ ꯀꯠꯄꯤꯈꯤꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩ ꯄꯥꯞ ꯂꯩꯅ ꯑꯩ ꯐꯠꯇꯕ ꯊꯕꯛ ꯇꯧꯅ ꯄꯥꯞ ꯍꯥꯏꯕꯁꯤ ꯐꯠꯇꯕ ꯊꯕꯛ ꯆꯤꯟ ꯊꯤꯕ ꯑꯣꯏꯔꯕꯁꯨ ꯑꯗꯒꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯣꯏꯔꯕꯁꯨ ꯑꯀꯝꯄꯦꯠ ꯉꯥꯡꯕ ꯑꯣꯏꯔꯕꯁꯨ ꯃꯤꯠꯌꯦꯡ ꯐꯠꯇꯅ ꯌꯦꯡꯕ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯐꯠꯇꯕ ꯈꯟꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯄꯥꯞꯀꯤ ꯃꯁꯛ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯂꯩ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯍꯛꯆꯥꯡꯗ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯄꯥꯞꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯣꯛꯄꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯑꯌꯣꯜ ꯑꯔꯥꯟꯁꯤꯡ ꯑꯁꯤ ꯍꯤꯡꯂꯤꯉꯩ ꯃꯇꯝꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯀꯣꯛꯆꯕ ꯐꯪꯉꯒ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯍꯌꯦꯡ ꯁꯔꯒꯗ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯁꯥꯁꯇ꯭ꯔ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯏꯁꯣꯔ ꯑꯗꯣ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯆꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕꯅꯤ ꯅꯍꯥꯛꯅ ꯉꯁꯤ ꯃꯇꯝ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯂꯧꯁꯤꯟꯖꯗ꯭ꯔꯕꯗꯤ ꯃꯍꯥꯛꯄꯨ ꯊꯥꯖꯗ꯭ꯔꯕꯗꯤ ꯅꯍꯥꯛꯅ ꯍꯌꯦꯡ ꯁꯤꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛꯀꯤ ꯊꯋꯥꯏꯗꯨꯅ ꯁꯔꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯄ ꯐꯪꯂꯣꯏ ꯍꯥꯏꯕꯁꯤ ꯁꯥꯁꯇ꯭ꯔ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯄꯤꯕꯗꯨꯅꯤ ꯅꯍꯥꯛꯅ ꯕꯥꯏꯕꯜ ꯄꯥꯔꯕꯗꯤ ꯅꯍꯥꯛꯅ ꯕꯥꯏꯕꯜ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯄꯥꯔꯕꯗꯤ ꯈꯪꯅꯕ ꯍꯣꯠꯅꯔꯕꯗꯤ ꯅꯍꯥꯛꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯨ ꯈꯪꯒꯅꯤ ꯃꯃꯥꯡꯉꯩꯗꯁꯨ ꯑꯩꯈꯣꯏꯅꯁꯨ ꯑꯩꯍꯥꯛꯅꯁꯨ ꯑꯩ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯅ ꯏꯁꯣꯔ ꯊꯥꯖꯔꯛꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕꯁꯤꯡ ꯑꯁꯤ ꯑꯐꯕ ꯉꯥꯛꯇ ꯇꯧꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯆꯨꯝꯕ ꯉꯥꯛꯇ ꯇꯧꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯁꯦꯡꯕ ꯉꯥꯛꯇ ꯑꯣꯏꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯃꯌꯥꯝ ꯑꯃ ꯂꯩ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯆꯠꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯐꯕ ꯆꯠꯄ ꯄꯨꯝꯅꯃꯛ ꯑꯐꯕ ꯆꯠꯄ ꯑꯝꯇ ꯌꯥꯎꯗꯦ ꯃꯄꯥꯟꯗꯣꯝꯗ ꯑꯐꯕ ꯁꯥꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯄꯥꯞ ꯂꯩꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯈ꯭ꯔꯕ ꯃꯅꯨꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯈ꯭ꯔꯕ ꯃꯅꯨꯡ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯆꯥꯝꯃꯗ 1% ꯈꯛꯇꯅꯤ ꯏꯁꯣꯔ ꯊꯥꯖꯔꯒ ꯁꯦꯡꯅ ꯆꯨꯝꯅ ꯆꯠꯆꯕ ꯉꯝꯂꯤꯕꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯇꯩꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯀꯥꯟꯅꯕ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯉꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯄꯤꯛ ꯊꯟꯅ ꯂꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯁꯨ ꯑꯩꯉꯣꯟꯗ ꯄ꯭ꯔꯚꯨ ꯀꯧꯕ ꯈꯨꯗꯤꯡꯃꯛ ꯁꯔꯒ ꯂꯩꯕꯥꯛꯇ ꯆꯠꯂꯣꯏꯅ ꯕꯥꯏꯕꯜ ꯑꯁꯤꯗꯁꯨ ꯐꯣꯡꯗꯣꯛꯄꯤꯕꯅꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯉꯥꯛꯇ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤꯡꯗꯣ ꯁꯔꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯄ ꯉꯝꯂꯣꯏ ꯐꯪꯂꯣꯏ ꯍꯥꯏꯕꯁꯤ ꯕꯥꯏꯕꯜ ꯑꯁꯤꯗꯁꯨ ꯐꯣꯡꯗꯣꯛꯄꯤꯕꯅꯤ ꯁꯔꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯆꯒꯗꯧꯔꯤꯕ ꯑꯗꯨꯝꯕ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯊꯃꯣꯏ ꯁꯦꯡꯕ
ꯑꯁꯦꯡꯕꯗ ꯇꯧꯕ ꯑꯆꯨꯝꯕꯗ ꯇꯧꯕ ꯑꯋꯥ ꯑꯅꯥ ꯀꯌꯥꯕꯨ ꯈꯥꯡꯕ ꯀꯟꯕ ꯃꯤ ꯅꯣꯛꯅꯛꯇꯕ ꯃꯤ ꯆꯩꯗꯕ ꯅꯣꯛꯂꯛꯄ ꯃꯤ ꯑꯗꯣ ꯏꯁꯣꯔꯅ ꯁꯔꯒ ꯂꯩꯕꯥꯛꯇꯨꯗ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤ ꯐꯣꯡꯗꯣꯛꯄꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯑꯁꯤ ꯈꯪꯖꯔꯒ ꯑꯩꯅ ꯂꯧꯁꯤꯟꯖꯔꯒ ꯑꯩꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗꯨ ꯊꯤꯖꯔꯒ ꯑꯁꯦꯡꯕ ꯂꯝꯕꯦꯜ ꯑꯗꯨꯗ ꯆꯠꯃꯤꯟꯅꯕ ꯑꯁꯤ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯦ ꯑꯩꯈꯣꯏꯅ ꯙꯔꯃ ꯆꯦꯟꯕ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯌꯣꯜ ꯑꯔꯥꯟ ꯄꯨꯝꯅꯃꯛꯇꯨ ꯀꯣꯛꯆꯕ ꯐꯪꯅꯅꯕ ꯑꯩꯈꯣꯏꯅ ꯄꯥꯞ ꯑꯁꯤꯗꯒꯤ ꯅꯥꯊꯣꯛꯆꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯔꯣꯃꯤꯌꯣ ꯆꯦꯞꯇꯔ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯄꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯆꯥꯎꯔꯛꯄ ꯈꯔꯗꯪ ꯑꯩ ꯍꯥꯏꯗꯣꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯄꯥꯞꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕꯁꯤꯡꯁꯦ ꯀꯣꯛꯆꯒꯦ ꯍꯥꯏꯔꯕꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀ꯭ꯔꯣꯁ ꯃꯊꯛꯇ ꯁꯤꯕꯤꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯥꯕꯤꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯥꯞꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯄꯨꯔꯒ ꯃꯍꯥꯛꯅ ꯑꯌꯣꯜ ꯑꯔꯥꯟꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯕꯥꯂꯤ ꯑꯣꯏꯅ ꯀꯠꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯖꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯖꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯨꯡꯖꯥ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯄꯥꯞꯁꯤꯡ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯍꯥꯏꯗꯣꯛꯆꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯥꯞꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯏꯁꯣꯔꯅ ꯀꯣꯛꯄꯤꯒꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯃꯤꯁꯤꯡꯅ ꯉꯁꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯏꯪꯊꯅ ꯂꯩꯕ ꯉꯝꯂꯤꯕ ꯅꯨꯡꯁꯤꯅ ꯂꯩꯕ ꯉꯝꯂꯤꯕ ꯅꯣꯂꯨꯛꯅ ꯂꯩꯕ ꯉꯝꯂꯤꯕꯁꯤ ꯃꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯒꯨꯜ ꯑꯃ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯂꯩꯕ ꯉꯝꯂꯤꯕ ꯃꯤꯅ ꯊꯤꯅ ꯉꯥꯡꯉꯕꯁꯨ ꯆꯩꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯃꯨꯟꯕꯤꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯂꯃꯟ ꯑꯃꯠꯇ ꯈꯨꯝꯗꯅ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯄꯥꯡꯗꯕ ꯑꯃꯒꯨꯝꯅ ꯂꯩꯕ ꯉꯝꯂꯤꯕ ꯑꯩꯈꯣꯏꯅ ꯅꯣꯂꯨꯛꯅ ꯂꯩꯕ ꯉꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯗꯨ ꯄꯤꯕꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯂꯃꯟ ꯈꯨꯝꯕꯒꯤ ꯊꯃꯣꯏ ꯑꯗꯨ ꯄꯤꯕꯤꯗꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯃꯤ ꯃꯥꯡꯅꯅꯕ ꯇꯧꯅꯕꯒꯤ ꯑꯗꯨꯝꯕ ꯊꯃꯣꯏ ꯑꯗꯨ ꯑꯗꯨꯝꯕ ꯋꯥꯈꯜ ꯑꯗꯨ ꯑꯩꯈꯣꯏꯗ ꯄꯤꯕꯤꯗꯦ ꯏꯁꯣꯔꯅ ꯀꯔꯤ ꯍꯥꯏ ꯅꯍꯥꯛꯀꯤ ꯅꯈꯖꯥꯏ ꯅꯥꯝ ꯑꯃꯗ ꯈꯨꯕꯥꯛꯅ ꯊꯥꯔꯕꯗꯤ ꯑꯇꯣꯞꯄ ꯈꯖꯥꯏ ꯑꯗꯨꯁꯨ ꯑꯣꯟꯁꯤꯜꯂꯨ ꯍꯥꯏꯅ ꯕꯥꯏꯕꯜ ꯁꯥꯁꯇ꯭ꯔ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯗꯣ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯉꯥꯛꯑꯒ ꯆꯠꯄ ꯉꯝꯂꯤꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯥꯞꯁꯤꯡ ꯑꯗꯨ ꯀꯣꯛꯆꯕ ꯐꯪꯒꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯍꯥꯛꯅ ꯄꯥꯞꯁꯤꯡ ꯑꯗꯨ ꯀꯣꯛꯑꯒ ꯑꯆꯨꯝꯕ ꯂꯝꯕꯤꯗꯨ ꯂꯥꯛꯆꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯁꯤ ꯔꯣꯃꯤꯌꯣ ꯆꯦꯞꯇꯔ 10ꯒꯤ ꯚꯔꯁ 9 ꯑꯃꯗꯤ 10 ꯑꯁꯤꯗ ꯀꯔꯤ ꯐꯣꯡꯗꯣꯛꯄꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯁꯤ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯆꯤꯟꯗ ꯖꯤꯁꯨꯕꯨ ꯏꯕꯨꯡꯉꯣꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯔꯕꯗꯤ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯏꯁꯣꯔꯅ ꯃꯍꯥꯛꯄꯨ ꯑꯁꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯍꯤꯡꯒꯠꯍꯟꯕꯤꯔꯦ ꯍꯥꯏꯅ ꯊꯥꯖꯔꯕꯗꯤ ꯅꯍꯥꯛꯄꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏ ꯏꯁꯣꯔ ꯑꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯑꯁꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯍꯥꯛꯁꯤ ꯍꯤꯡꯒꯠꯄꯤꯔꯦ ꯃꯍꯥꯛꯁꯤ ꯖꯤꯁꯨꯁꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯊꯃꯣꯏꯅ ꯑꯁꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯍꯤꯡꯒꯠꯄꯤꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅ ꯊꯥꯖꯔꯕꯗꯤ ꯅꯍꯥꯛꯄꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯤ ꯁꯥꯁꯇ꯭ꯔ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯄꯤꯕꯅꯤ ꯃꯔꯝꯗꯤ ꯃꯤꯅ ꯙꯔꯃ ꯆꯦꯟꯕ ꯐꯪꯅꯅꯕ ꯊꯃꯣꯏꯅ ꯊꯥꯖꯩ ꯊꯥꯖꯕꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯊꯥꯖꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯆꯤꯟꯅꯖꯟ ꯄꯨꯡꯍꯥꯏꯗ ꯍꯥꯏꯗꯣꯛꯂ ꯂꯩꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯊꯥꯖꯗ꯭ꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯃꯗꯨꯕꯨ ꯑꯐꯕꯅꯤ ꯍꯥꯏꯅ ꯈꯪꯕ ꯉꯝꯒꯅꯤ ꯑꯩꯅ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅ ꯈꯪꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯑꯍꯥꯟꯕꯗ ꯊꯥꯖꯕꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯊꯥꯖꯕꯁꯤ ꯀꯗꯥꯏꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯄꯥꯕ ꯗꯔꯀꯥꯔ ꯑꯣꯏ ꯅꯍꯥꯛꯅ ꯐꯅ ꯊꯥꯖꯗꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯅꯍꯥꯛꯅ ꯕꯥꯏꯕꯜ ꯑꯁꯤ ꯄꯥꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯍꯤꯁꯇ꯭ꯔꯤ ꯃꯃꯥꯡꯉꯩꯒꯤ ꯍꯤꯁꯇ꯭ꯔꯤꯁꯤꯡꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯃꯥꯡꯉꯩꯗ ꯏꯔꯝꯂꯤꯕ ꯍꯤꯁꯇ꯭ꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯄꯥꯔꯨꯔꯒ ꯅꯩꯅꯔꯨꯔꯒ ꯃꯗꯨꯗꯒꯤ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯝꯄꯦꯌꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯃꯥꯡꯉꯩꯗ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤꯀꯣ ꯃꯤꯑꯣꯏꯕꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤꯀꯣ ꯃꯤꯑꯣꯏꯕꯁꯤ ꯁꯨꯃꯥꯏꯅ ꯄꯥꯜꯂꯝꯃꯤꯀꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯕ ꯑꯗꯨꯒꯨꯝꯅ ꯏꯁꯣꯔꯒꯤ ꯑꯍꯤꯡꯕ ꯋꯥꯍꯩꯁꯤꯡ ꯏꯔꯤꯕ ꯕꯥꯏꯕꯜ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯅꯩꯅꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯥꯛꯏꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯏꯁꯣꯔꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯥꯖꯔꯤꯕꯅꯣ ꯃꯈꯣꯏꯅ ꯊꯥꯖꯔꯤꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯁꯤꯕꯨ ꯁꯦꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯄꯥꯗ꯭ꯔꯕꯗꯤ ꯅꯩꯅꯗ꯭ꯔꯕꯗꯤ ꯈꯪꯕ ꯉꯝꯂꯣꯏꯗ꯭ꯔꯕꯅꯤ ꯏꯁꯣꯔꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯑꯁꯤꯗꯒꯤ ꯄꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯑꯃꯗꯤ ꯎꯕ ꯉꯝꯂꯣꯏꯗ꯭ꯔꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕꯁꯤ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯑꯁꯤ ꯄꯥꯕ ꯕꯥꯏꯕꯜ ꯑꯁꯤ ꯅꯩꯅꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯗꯨꯅꯤ ꯑꯗꯨꯅ ꯉꯁꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯉꯁꯤ ꯂꯩꯕꯥꯛ ꯑꯃꯅ ꯂꯩꯕꯥꯛ ꯑꯃꯗ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯍꯥꯠꯅꯔꯤꯕ ꯁꯤꯟꯅꯔꯤꯕ ꯐꯨꯅꯔꯤꯕ ꯂꯩꯕꯥꯛ ꯑꯃꯅ ꯂꯩꯕꯥꯛ ꯑꯃꯕꯨ ꯅꯝꯊꯅꯔꯤꯕ ꯃꯥꯡꯍꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏ ꯍꯥꯏꯕ ꯃꯇꯝꯗ ꯐꯠꯇꯕ ꯗꯤꯌꯥꯕꯣꯜ ꯁꯩꯇꯥꯟ ꯐꯠꯇꯕ ꯊꯋꯥꯏ ꯑꯗꯨꯗꯒꯤ ꯄꯣꯛꯂꯛꯄ ꯏꯟꯁꯤꯟꯕ ꯀꯌꯥꯁꯤꯡ ꯑꯗꯨꯅ ꯏꯁꯣꯔꯕꯨ ꯈꯪꯗ꯭ꯔꯤꯕ ꯏꯁꯣꯔꯕꯨ ꯊꯥꯖꯗ꯭ꯔꯤꯕ ꯏꯁꯣꯔꯒꯤꯗꯃꯛꯇ ꯆꯨꯝꯅ ꯆꯠꯇ꯭ꯔꯤꯕ ꯃꯈꯣꯏ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯊꯃꯣꯏꯅꯨꯡꯗ ꯕ꯭ꯔꯦꯟꯁꯤꯡ ꯑꯗꯨꯗ ꯆꯪꯉꯒ ꯃꯈꯣꯏꯅ ꯊꯕꯛ ꯇꯧꯕꯒꯤ ꯃꯄꯥꯟ ꯉꯁꯤꯗꯤ ꯃꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯂꯩꯔꯛꯇꯦ ꯃꯈꯣꯏꯅ ꯃꯁꯥ ꯃꯁꯥꯒꯤ ꯈꯜꯂꯛꯏ ꯃꯈꯣꯏꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯇꯥꯜꯂꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯉꯁꯤ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯃꯊꯛꯇ ꯅꯨꯡꯁꯤꯅꯕ ꯂꯩꯔꯛꯇꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯨꯡꯁꯤꯅꯕ ꯂꯩꯔꯛꯇ꯭ꯔꯕꯗꯤ ꯀꯔꯤ ꯑꯣꯏ ꯅꯨꯡꯁꯤꯅꯕ ꯂꯩꯔꯛꯇ꯭ꯔꯕꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯔꯛꯀꯅꯤ ꯑꯃꯅ ꯑꯃꯕꯨ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ ꯑꯃꯅ ꯑꯃꯕꯨ ꯀꯣꯛꯄꯤꯕ ꯉꯝꯃꯣꯏ ꯂꯩꯕꯥꯛ ꯑꯃꯅ ꯂꯩꯕꯥꯛ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯂꯥꯟ ꯊꯣꯛꯅꯔꯤꯕ ꯂꯩꯕꯥꯛ ꯑꯃꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯂꯥꯟ ꯊꯣꯛꯅꯗꯨꯅ
ngasi awaba tanariba mikap merau kol kaya thonariba amadi kalup amagi mathakta lan thoknaduna hanariba sunariba yung kai mai thadoknaduna amadi amang bangta tholiba mayam singaji karai dagi lai haiba matamda phattaba dia bol phattaba saitan aduna sinba plan adu ngaltani adu ayana ishor khandravadi ayana jisu krista thajadravadi ishor adugi achumadu ta chat tabo oirabadi ekoi phattaba sidajina spirit chingna thawai sikida thabok torok matamda afapata khantapa ngamoi achummaran khantapa ngamoi adunani nuksiba ngamaktriba kairoi lekai amana kairoi lekai amabo yumthangna bana yumthamna ba amabo nuksiba ngamaktriba machimanaw amana machimanaw amabo nuksiba ngamaktriba asimma kaya singasi kanai dagi lai haiba matamda phattaba spirit phattaba thawai adudi lakoni chinenawsi aduna phattaba spirit phattaba thawai sing adudagi nanthoke hairabadi nahana jisu krista thajabasi achuke matik tangai phade posen badu kaya tawna duna ngasi manghaliba mi amana mi ababu manghaliba posen jadu tawduna imung ababu manghaliba matai manaw kaya nungsina bangamdriba imung manung kangpu chairba sikase kanai dagla I phattaba thawai aduna sisinar padagini adubu jisu krista bu chen thajaba mahaki masasing mahaki masanu pising matakta phattaba adumba spirit ching lakpa ngambagi pangalado ishona ekoi gi thakta lehende makhoi ekoi gi khongya da khongkha da thamkhre hingli ba punchi asida sa ekoi nuaina ingthana nuaina lejaba phange harbadi ekona ishor bu thajaba jisu krista bu loksin jabasi asuke matik tangai phate hojik asi taibang palwagi aroiba matam adu yokchilapa matamni bible asida phungdok piram labani hana haidok piram labani laiba amagi matakta lan chodarpa jwara ba chak tan ba thokpa matam amade bikap mera khondana awa nangdana thokpa matam ado taibang palasi loram dake naksil abani aho bari khudom ni haiduna Bible sida phongdokpi bani aduna isinenau sing hojiki matam sida taibang palmagi aroi basi asugi matin naksale Jesu Krista taibang palsta lerba mi pong khoding makki puna makki jati puna makki oiba adumba ishor aduni haibasi aina phongdok chening maduri mahak pu thajaba mi khodingna kanbiba loma naidaba sargele ba to chachaba phangani haibasi Bible sida mayek seng na phongdokpi baduni mi na dharma chenba phangna ba thamoina thajai aduga aran khubam phangna ba machinna phongdok sei hai ꯑꯩꯈꯣꯏꯅ ꯑꯔꯥꯟ ꯈꯨꯃꯝ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯆꯤꯟꯅ ꯍꯥꯏꯗꯣꯛꯄꯁꯤꯁꯨ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯆꯦꯟꯕꯁꯤ ꯑꯣꯏꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯅ ꯊꯥꯖꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯉꯥꯏ ꯐꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯍꯥꯛꯄꯨ ꯊꯥꯖꯁꯤ ꯃꯍꯥꯛꯀꯤ ꯑꯆꯨꯝꯕ ꯂꯝꯕꯤꯁꯤ ꯆꯠꯆꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯃꯃꯝ ꯑꯣꯏꯃꯤꯟꯅꯁꯤ ꯉꯁꯤ ꯅꯍꯥꯛ ꯁꯦꯟꯊꯨꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯉꯁꯤ ꯅꯍꯥꯛ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯍꯩꯀꯥꯞ ꯑꯦꯀꯥꯞꯅ ꯊꯟꯕ ꯍꯩꯀꯥꯞ ꯑꯦꯀꯥꯞꯅ ꯇꯧꯕꯤꯕꯗꯒꯤ ꯅꯍꯥꯛꯀꯤ ꯏꯃꯨꯡ ꯑꯗꯨ ꯑꯋꯥꯕ ꯅꯪꯕ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯉꯁꯤ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗꯨꯗ ꯏꯪꯊꯕ ꯂꯩꯔꯝꯗꯕ ꯌꯥꯏ ꯅꯍꯥꯛꯅ ꯏꯪꯊꯕ ꯅꯍꯥꯛꯅ ꯑꯆꯨꯝꯕ ꯅꯍꯥꯛꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯗꯨ ꯄꯥꯝꯂꯕꯗꯤ ꯅꯍꯥꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯅꯠꯇꯅ ꯑꯇꯩ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯅꯍꯥꯛꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯂꯨꯕ ꯌꯥꯏ ꯂꯝ ꯂꯥꯞꯅ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯍꯥꯟꯅꯒꯤ ꯑꯗꯨꯝꯅ ꯍꯃꯨ ꯑꯣꯏꯅ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯑꯋꯥꯕꯗ ꯑꯗꯨꯝ ꯂꯩꯒꯅꯤ ꯅꯍꯥꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯧꯁꯤꯟꯖꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗꯗꯤ ꯏꯁꯣꯔꯅ ꯇꯥꯏꯕꯪ ꯄꯥꯟꯅ ꯄꯤꯕ ꯉꯝꯗꯕ ꯑꯗꯨꯝꯕ ꯏꯪꯊꯕꯒꯤ ꯊꯃꯣꯏꯗꯣ ꯏꯁꯣꯔꯅ ꯅꯉꯣꯟꯗ ꯄꯤꯕꯤꯒꯗꯧꯔꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯍꯥꯛꯅ ꯄꯩꯁꯥ ꯄꯥꯏꯔꯝꯕ ꯌꯥꯏ ꯏꯅꯥꯛ ꯈꯨꯜꯂꯝꯕ ꯌꯥꯏ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯁꯪꯒꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯏꯪꯊꯕ ꯂꯩꯇ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯑꯆꯨꯝꯕꯗꯣ ꯂꯩꯇ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯗꯣ ꯂꯩꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯇꯥꯏꯕꯪ ꯄꯥꯜꯁꯤꯗ ꯍꯤꯡꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯐꯪꯕ ꯉꯝꯃꯣꯏ ꯑꯗꯨꯝꯕ ꯄꯨꯟꯁꯤꯗꯣ ꯐꯪꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯗꯨꯅꯤ ꯑꯗꯨꯝꯕ ꯄꯨꯟꯁꯤꯗꯣ ꯏꯪꯊꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯥꯝꯂꯕꯗꯤ ꯅꯍꯥꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯊꯥꯖꯕꯁꯤ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯃꯥꯡꯉꯩꯗ ꯑꯩꯅꯁꯨ ꯑꯩꯒꯤ ꯊꯃꯣꯏ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯩꯒꯤ ꯋꯥꯈꯜꯅꯁꯨ ꯏꯪꯊꯕ ꯂꯩꯔꯝꯗꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯑꯩꯅ ꯈꯪꯉꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯐꯦꯃꯤꯂꯤꯗ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩꯈꯣꯏꯅ ꯐꯪꯕ ꯉꯝꯗꯦ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯂꯝꯗꯦ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯂꯨꯗꯦꯕ 2021 July last week ta aina ishor bu khangak pa matam adudadi aina ishor gi damakta thawai hakang pambutana stand na chap yung lepak pa matam dadi ishor na ingon da taibang pana pibi ba ngam da ingthabado aigi thamai da ishor na pibi ki sin na sing aigi family ingthana nuaina ishor na thambi ishor na matam chopda chingbi loina bi aigi awana tarpa matam da aina ishor da haijama matam da ishor da aina kapchaba matam da aina haidok chaba matam da ishor na aigi lambi puna ma hangdokti taibang pana hangdokpa ngam da lambi puna ma ishor na aigi da ma hangdokpi sin na aduna ai thamoida ishorgi nusibada aina phangjaba sigumna mi khoding na isinena khoding mangna thajaba orabsu thajadaba orabsu backslide chatkiba orabsu aikoina amuanna ishorje loksan jaraga ishorda chen leijaba matamda ishorda kapjaba matamda ishorda aigi awana punama haidokjaba matamda ishorda lambi punama blessing punama hangdokpi haibasi aina amuka sahanna mayamgi mafamda thamjani mani chine nokchi
ngasi akwai isine no Christian no isine no kaya ama backslide chatkiba kana guma amana pressure torok matamda ishor da lam lekiba isine no kaya ama se isine no chi Bible da kadi phongdok pe aina siraba phawde ishor gi tam khang wasi ishor na asuk ke matik pa me isine no ngasi aigi nomani ni gi punsi taibang palista aina kari dobage aseng ahing ba ishor do thadoga aina kai dobage chen ga doribuno awana haibasi taibang palista miweba ama oibage ishona aikoi da thabira khraba ohenbi khrabani taibang palista aikoi mi ama oina poi basi karigino awana kaya singa do thengna namgi damakte maduni miwebage punsi miwebage nuaiba haibasi aduma kaya mathel kaya singdo akoin uruga thenaruga aikoi gi punsi ase punsi ki mahau amani haibasi akoina khangma ngamli bani siniroksi ngasi ai polom drabadi taibang palista awana karimda khangma ngamlaboi taibang pada nuaibagi mahau khanglam ngamoi taibang panda awabagi mahau khanglam ngamoi dawribani siniroksi aduna aina leidingai punsi asida awana kaya labasi ishorda loina kathok sabu oirabadi aigi punsi sina nuaiba punsi nuai afabu punsi ma adumba punsi ba ingthaba punsi ma ishorna pibi haibase akoi khaminasi thauna laigadamni akoi thauna lairaga ishorgi damo hene na lambi asida chaminna ba amadi hene ishorga wapawa sit hene na haidok jabasi yamna tangai phate mapam mapang khodimakta ishorgi gospel asi aikoina haidok piba tahan biba sandok piba ja suki mutik tangai phate taibang palista chanari ba mayam niti niyom mayam sungna se mi sing sem ngaktani ishor gi nusi bada chana bi niti niyom karim talite dharma karim talite ishorna taibang palista Jesus Christ na lakhi basi dharma sandok palakhi banate Bible da kari hai aina taibang palista lakhi ase dharma chen basing bu ko la konate papi sing bu ko la kone papi haibadi yamna fataba thabuk tawriba awana tariba fataba thabuk tawriba mayam sing ase makhoi sing asibu kanbina na bala pani haina Bible sida phongdok pe bani sin option aduna ngasi ai shothare ai fataba thabuk tawre haina aina ishor da changjaba ngamaroi ai ishor na copy roi ai ishor na ai bu nusi bir roi ishor na pana fataba thabuk tawro so na mama ngai da mi sing na copy bangam daba aduma ming amata na copy bangam daba na ke pa baya mama fataba thabuk baya mam tawro baso na ishor gi nang ta lakpa matamda ishor da loina haidok jabo patapda ishorna nahake pap singa do bikup da copy aduwa nahapan usina mahake pamom da konsinbi haibase akoi khamina si sina nokchi ngasi ai hingnu baki artha thoktari haiduna ai hingbagi mahau leitre ai hingun kari kana gani haiduna wakan chotharaba akoi gi isen do imai belsin iche esel se kaya amate bang pans lady sina nokchi kari gi nahana hingbagi mahau leitri bano nahana kai gi damukta wakan chothaga dor bani sina nokchi nahang awaba mayam nake wakal da thangwe da waba mayam singa to ishor da loina sinna tokpio Jesus Christ da loina sinna tokpio matam da to nake thangwe da ishor na ingtha pa pibi ga ni sinna nokchi mahak natana nahaku ingtha pa pibi bangamba taibang palasta ming amata leite haibasi akoina concept pa chapter asida akoina khangma ngamani sinna nokchi ngasi naha wakal wai haitana leithokpi kanu ngasi naha hingbagi mahau yaudre haina leithokpi kanu ngasi ai suicide tawro ai sirani ai gi punsi je mahau leitre ai karigum amata ai mari leinadre haina khanbi kanu isine nokchi naha ki dabangta ishor Jesus Christ aje matan chupada naha ki dabangta leiri haibase naha na kaurop kado maha na ngaiduna leiri maha ke kut ting thuduna leiri naha na maha ko hek kawum matamda naha ko khudang pairga naha ke awa puna moksing da loina lokthokpi kani haibase aina ngasi ki numit asida phongdok chanang maduni sine noksi thaga chari ishor po thajasi akoi Jesus Christ asi loksin chachi Jesus Christ natna naha po kan bibangamba atai taibang palista atia gi makhada ming amta leite ha kse akoi Bible sta phongdok pi baduni maram aduna ni akoi top na asi leibang amni pa top na mi sing asi dagi top na matik magul leina mangal gumna ishona akoi ji thambi rabasi thaga chai tajak raba khodenge mathakta ishor he ne ne ingthaba amadi nungai pa punchi amam ishona ohenbi bo wishnu amen. God bless you.